Social media amadi newspaper singi update thamjari ahanbada jidi bamda tangdu leitaba foraknaba kasada mar amadi Meitei ani gi marakta Wari Sakhre Kuki singna saba haukiba RCC thong thugainabagi thabak laukhatnaba sem sadun leire ngarang assembly gi wahang pahum matamda MLA K Ranjina hagakiba wahangda Sandel district gi manungchana leiba K Mol nongkulda Kuki singna aine yadaw mongda RCC thong sariba si sumra sumlabadi kari karamba miyeng sangkiba leikiba gi haina walkiba wahang pakum House ki leader Minister N Biren Singana Pirduna Hai Kivada Lenga ke Ayaba Yaudana RCC Thong Sabagi Ayaba Late Manipur to Delga Matata Sagale Hariba RCC Thong Si Lokthong Nabo Order Sandel gi DC na Pi Kiba Lakre Makatana Construction Tor Kidre Adobu Nong Kahen Tabana Maram Oiraga Isingi Imai Kahen Wangbana Thong Si Lokthok Ngamdana Lady District Police na Isingi Imai Kupna Senabata Natana Ising Imai Hek Handaropoga Thong Si Loktopagi Tabak Paikatnaba Kupna Senari Haina Chief Minister N Biren Singana Pakum Pikre Manipur Police ka mari leinaba pau phongdaba haina warep laukre akampat relief camp da leiba inmate singna mayumda hanjilalu haibagi demanda CM Banglo tamna lakhiba rally da Manipur Police na atingba pirubadagi nakal anima ki marak mukna khibagi thaudogadugi pau lawbu sangluwa effective gi pau me RC mangang masana masabu pau mi amani haina sakta la fawda karimata haidana sub inspector amada kenna thilakhiba mobile phone amadi camera fawu munduna thugaiba natana atokani haina ki halakhe asiguma police ki ka henba thong asibu yaning da phongdok poina all Manipur working journalists union amzu amade editors guild Manipur EGM na Manipur Police ka mari leinaba paw amada phongdaba haina warep laukibaga loinana thodok aduda senaribu officer pung nifunipan gi manungda dismiss tawgani haina mari leinaba authority da taksankhre mathangda arambai gi lusingpur korongan bukhumana wafau khar thamlagli madude yengnabada tawgada thabakto e masel dadi tawrakanuko WhatsApp group semlaga AT kamaina troll tawsige khanaba kamai hausige fake account hanglaga tawriba mayamdo amukta lepiyo aikoi e masel da onsaningde asugwana ireva ifuruk Semjariba ATM de Ireva Ifurukidaba Tawaina Ponta Pikrava Isilnau Kayamasu Lairi Masibu Mang Naba Tugainaba Honaragladi Aikoisa Tumina Lerak Oi Madam de Ireva Ifuruk Mang the Sharok Noi Mang Kivana Fai AT the Fonanuai Taba Lerabasu Laglaga Habira O Tong Launa Hangjadi Aikoi Funa Ireva Ifurukan Minasi Asumna Orona Tamlakle Central Force Samadi State Forcing-na Meitei Miam the Mating Pudog Libasigo Jin Kuki narco terrorist in the Fudoglam Lavadi Numit Mangani Manungda Irang Silamba Yarambane Korou mei Central Force amadi State Force na Meitei miyam da mating pudog leba sigum jin Kuki narco terrorist sing da pudoglam labade Numit magani gi manungda irang loisinba yarambani haina Coordinating Committee on Manipur Integrity Korou mei na thadorpa serolam na phongdoragle serol asina hai hojik thogliba irang asina maram oiraga more dagi lanjen naraktuna hoje akampat ki relief camp da leiriba inmate singna makhoi gi mayumda hanjinba yanaba lengang na thaba oina paikhat biyo haiba demand tawduna miyamgi oiba democratic oiba khongsana chatpada security force singna minungsi yaudana nongmai tear gas mogbom yauna misam miyam da kapsinduna aso fan kaya nang hankibata natana media gi reporter amada tamthina e taba makai phugiba thong taraina lawde condemn tawi masida senariba security person singi mathakta legang no matik chaba action athuba matamda lokhalu relief camp da lanjen naraktuna leiriba singa se awaba polung kaya ama kokthakta nanduna leiringe cherak asida makhoi gi awaba du khara do oirabu suko khanbinaba mapi mapa oiriba lenga asigilu singba singda democratic oiba mongda wakatsaban lakpada security force na tati tawaina tawba haibasi democracy saliba lenga amagi assembly sanate tampaki misam yamna democratic oiba khongsat wakat kaya puduna miyamgi oiba khongsat ama chatpada security force na araiba thauna phudoktuna miyamgi wakat pu nongmai tear gas smoke bomb sizinaduna namthana ba honaba duga jin Kuki narco terrorist kangbu singna Meitei miyamgi khul kaya yung kaya mai thaduna micham miyam kaya hatuna terrorism gi thabak sa tharakpa matamdana central force amadi state force na karichu tawdana tuminna kumhai gumni yengduna leibagi thawong ase asengba miyamgi lenga amagi lisat nate tampaki micham miyamgi damak central force amadi state force na mating phudoktuna force amagi chapchaba mathawado Meitei miyam da landaraliba jin Kuki narco terrorist singi mathakta chapchana khuthanduna mathau pangthoglamba thoglabade numit mangani gi manungda Manipur da thogliba irang lusinba yarambani matungda lenga asige security force na misam miyam da democratic oiba mongda wakat kaya puduna satpa khongjangda tathi taoina mo hanna tawbigano security force na matungda su asum satharaglabadi Korou mei amadi leba miyamna tumina le thogloi